Thabishna, aibu kari tau haibano. Yaishna na pirak pe advising so nang namate inde. Namanabi ni kita na haibasu tade. Na chanu pa lakle haiduna so nang namuk na nakta lehende. Nang napami ba se kaino. Aiba muk tabhab tal. Wahang dugi pau khomning de hairibra. Natraga khumbangam loi hairibra. Juni mamai du lei thok tu na tap na hairai. Ai potharage. Matam se thengi. Nang si yum dahan kram. Ngasi so mafam da mai theki bani sakhen sana. Makhata na wahai ama phauba chinbal dagi thokhan bangam khidabani. Upai leita thangdok khibani khongthang su mafam dudagi. Ningkhibada hongdabi maro lebi juni do asuk lu na lotliba wafam sina karino. Asuk chet na ningliba phirip sina karino.